Worldwide New Year gi celebration taunaki bye bye gi numit ni haiduna som da Russia amdi Ukraine gi marakta anouba development khara waiki. Russia ni Ukraine gi TV channels radio amadi internet na chingba yamna important oiba sector khara da khut tajilaki. Means hack tauki aduga message amasu piraki madudi Ukraine gi missing alert laibiu masi mangjawna thamjari bani madudi lakadaba pungja khara gi manungda aikhoina prithvi gi khwaidagi sathiba amati maduki missile adugi maramda kanana su khangdriba test taukhidriba intercept su uikhidriba adugumba missile Orsenic Harise Russiagi Aikoina Koigi Matakta Tajil Lakani Amasung Masigi missile se PTV Adugumba defense system Amana Tat Pangamloy Hierarchy 2024 ase haukhre amasung kanagumba oina masi yamna phaba year amo oikirambe yai kanagumba oina masi yamna mangjaningai oirambe yai hauduna satkhre adubu lakadur 2025 ase masiti prithvi ki mafam kharata yamna ihingna thokpa awaba tapa amadi masi mainly Russia amadi Ukraine ki oina di aphaba year oikani haina launatre maramdi Russia amadi Ukraine ki marakta handak marak asina hena mokan escalation oikre amasung ngarang Russia na Ukraine gi satina chaukraba makoi gi military air base masi NATO gi headquarter oibukum na Ukraine gi khwaidagi chorba headquarter amani sini masida yamnu maru oiba kuchukhulai amati makoi gi maru oiba meetings amati masidagi plan program topom ni hairi masibu Russia na target laukre masung thuga yai kaikre Aduna Ukraine gi missing New Year celebration tawragasu makoi gi thamoi nungta akiba ma athukpa ma sum pokhalesini maramti Russia mati makoi gi marakta handaken escalation oigadori aduga Russia gi manungdasu Haujik Ukraine amati NATO makoi se pullaga yamna sathiba strike khara tawbaki plan tani hairi amasung tawsu tawri marakta Russia ki manungta deeply America ramtagi pusalakpa makoi gi missile na hit oirakli asomda Yemen da yamna kana Israel amati makoi gi marakta yam sathiba ma escalation oirakpa se masita West amati Israel ne khalli amati Russia involved ni haiduna maramdi Yemen ki makhuta dugumba kuchukulai kaidusu leiponate Masi Russia ki side ki lakpani Iran na suhana pirami handak marak ase Russia ki side ki lakpani haina Israel amati America na lawi maramdi Yemen ki fighter kaya Ukraine da thabak suri maram asina haujik Russia da attack tauba ase yam important thabak amani haina khalli Israel ki amati West ki maramdi Russia down oidri phawata Israel pakthok chawthokpaki side asida makoida apan ba ma oisini aduna Yemen da su yamna heavy strike tokhlakpa amaramda Russia ta heavy strike tokhlakpa se haujik NATO gi Israel ki amati Ukraine ki plan ni maramasina haujik Russia ki side ki yamna chawba 310 ni madi Ukraine ki missing ready the layu aikoi gi Orsenic haripa missile ase aikoi nakoi gi mathakta launch tawrani amasung masi gi test ase karino haibasi khanglo haidura masi yamna mikai masina maram oiraga Ukraine ki missing hojik yamna mi paibu gi wafam ni sini baba bangana hairami 2025 asida Europe ta yamna sathiba war ama oirakani Europe ki population down oikine haiduna hojik Netherlands ama masida sa Haujik Netherlands ama masida yamna jawab protest kaya tawkholak le hairi maluti Ukraine ki land asilo salu haiduna masina maram oiraga public ki awab yam oiragle se Russia ki resourcing Europe ni use to phangda bahari se Europe ki pochai tang ki jawab maram oipani aduna Europe ki public mayam ma hojik Russia amti Ukraine ki war asida Ukraine ki support tawroi amasung Ukraine ki damakta ekoi pesa piba se masi pire no haina masi yam chawba khonjel khulaw masu tawba horakle haina tari Amoramda Donald Trump ase 19 or 20 January sida laklani mark lakla matungda Russia amti Ukraine ki matang sida peace purakna bayam kana hotnani haiki bani aduga maki site ki Russia da peace ki proposal Ukraine amati bakhoi ki marka chathribu war ase ki peace ki proposal ama thamkhre masida Russia ki kari kana ba kana da khangde Russia ki loss oibra khangde Russia ki site ki haira kremauti Trump ki peace
proposal ase ekhoina reject tore haiduna masina takpadi Trump lakle haiduna warasi loiroi tori aduka yam sathiba waramaka makha tana chatrakadori Trump na asigi matung da indication pi Russia na aigi peace proposal asibu usitraba masigi asoiba kya puthoraklaba adu arbati Joe Biden ki matam da pi ki bukuju khulai do maduki hena USA na pi ni Russia apam tho isini adu bu hojik Russia na Trump ki peace proposal ase reject tokre kumei thokadori Trump la ke kaina hojiki wara ase lepake wafam leite masiga loina Ukrain ki drone kaya Ukraine ki drone kaya tang Russia da su ngarang ki mit kapsi lakhi masi Russia na yam pana down to kisini angam ba success o hin kiti haina pau thokli masi ki matung ta Russia ki side ki Ukraine ki mafam mohom kaya su thugai ye khaiba ki toy khaiba ki pau lei deni pro ka haiba mafam sida yam sathi ba strike Russia ki side ki tokre Amorom da UAE or Dubai ki thodagi Russia amati Ukraine ki marak sida mediator oiratuna mi chama ga yankai humpu wargi mokhoi pha ki sindok sinjin do masi UAE na mediator oiraga sindok sin tawkre amasung Russia gi su ka thadorakre Ukraine ki su ka thadorakre mokhoi singa tuma ki ba ki family ka unite ohen kre amorom da Middle East tawriba war asidana makoina matu mediocre oiradana success ohen pangamde Gaza ki oina aduga Russia amdi Ukraine chalagana mediocre ki thabak tawri masini UAE kaina tawri se makoi ki thak su wang rebo ji Europe lom da makoi ki business si oi khra som da natre so masini oire se hoji Russia amdi Ukraine ki war ase ing tharappa tap tharappa ki phibam ta laite Joe Biden 20 natraga 19 January asida chakragani amasung Donald Trump to Oval Office ase magna pohoragani masigi wafam si Donald Trump ta hankibani modi ahan bada Oval Office sida lakru matung da kari thabakti tawni ahan ba signature kani da tawani hai matam da magna hai ke bani Russia amdi Ukraine ki marka chatharibu war asigi peace ki deal ama tahongna bahot na kani amasung aikoi ge aigi peace ki deal asi oirakna pa aigi plan lai masita Russia amti Ukraine chu pampa masigi peace deal asida Russia na kon khaba Ukraine gi mafom asidum Russia da laiki pa duka Ukraine na amuka NATO da join to da pa asigum bofom ki ayauri Ukraine gi Zelensky ni yaroi da pa adu Putin na ti harau ka da pa adu pu ma ki peace deal ado hojik Russia na reject torakle hairi masini oirakle sa amuram da Joe Biden ase man chalam dai chi 2.5 billion dollar ama Ukraine gi help oina pirambe chawraba aid ama 2.5 billion dollar masi use toraga Zelensky na torakador sa Ukraine da Russia against ni amasung masigi ofom sa azuk chawrabisen pam se piramba sida Elon Musk na haiki madudi Zelensky as a top class nation top class ki mini 8 low the US tagi sakpan US ki mi kangbu mayam sa tin no item 2.5 billion guys masi khajik ki paisa ra masi US na Zelensky da handak amoksu for the last time masina latest oina ama fangre yam na achak pani US ki public sing makhoi de tax collect to pa atuka Zelensky ta pisan pa atuka makhoi na pi de sum lep ta pa atuka peace na lak play ta pa asum masa sai pocket khop tok la ka war asita missing se khacha to halisa masi unnecessary haituniam saw pam yaw rak la bani